wa yambi machanupi nongma mapa macha restaurant da birthday celebration toromi leramliba mi ataina su cake kaklamdai da happy birthday haina wish tawbirami mapa macha do yam harau nungaina masaduna thanks day hairaga cake ado kake toromi kakpa horokpada cake ado strawberry gini mana pamba red velvet cake to natena mapadura saurami mapaduna red velvet to bakery singda thibani lorame honey adugi strawberry sisu nangna pamjabaduda lorokpani harami machanupiduna date aina khwadai pambadi red velvet ne ngasi aigi birthday special oiba numisida kaidobagi strawberry gi cake chaduno ai chaning deda hairaga charoi hairaga cake to inthoki machanupiduna charoi habdida nungaitabadagi waiter kauraga kekei chaba yaba leigena hangami adusu machanupiduna date ai yare haiba chaning dena order to honde maludai waiter do thadokre order tawdre mapaduna hani ai nangna pangwadaba se khange hairaga gift puthorai gift to uda machanupi do yam hararami aduga gift to lorami mapaduna kem khallunu sidai henba gift su leiri nangna kai pangge do ai khange kaude harami machanupi duna gift to lothokpada iPhone 12 orami iPhone 12 se hauji la amaga lising tramanga mu pibani iPhone 12 to ubuda machanupi do yam haraurami adubu color do yengda amuba oiramdabagi mana pambadi angawbani na amuk saurai mapaduna angawbu do thibne loirame adugi amuba se larakpane aduga angawba cover hapadi amubane kasu khangoi harami machanupi duna memory se 128GB khaktani ai hanagi iPhone 11 sidi 256GB ni sida yauriba photo sing ji kamaina transfer tawduno hapasu chaloi hari mapaduna hani dukan duna memory do cloud ta su leibani thamba yani haire ina machanupi du da harami machanupi duna date ngasi je aigi chahi 13 suba yamna harau nungaiba numin ogadabani adubo date nangna aigi bit loina thugaire aisi pamde hairaga iPhone 12 to makhada thadaki achapo charaga han ge tawba nupi macha ani mana khullaga pige taromi machanupi duna lokhalunu thamo adum aigi de na aigi birthday nimitida aina pamdaba phone puraga lae adugini sidabu kari nungainingai oiduno harami nipiduna khomi sida mi kaya ama birthday nimita kasu phangjadaba leiribani nangdi phangibani nungaifam thoi narabagam phai harami machanupi duna oningbo ojasunu nangi wado kanana sulobiroi hairaga amai lethoki mapaduna iPhone 12 to loksalami mokhoi ani se chatki mapaduna hani moina hairami se yam chume sida angang kaya ama birthday nimita gift angdaba leiribani na themjilami machanupi duna ai madu khangde aidi pamde ado aigi asengba gift to kaino kadaino hangami mapaduna madu gift to ai last tapna pige khalamani hari machanupi duna kaino date aigi birthday su nangna aigi bitsu pamdaba kaya ama pura aga loina thugai bire haujina amuk kona amuk hareina complain tawrami mapado madu harakpaduda nungaitabagi fare gift to yengurasi hairaga ogolai machanupi duna magi jersey do waiter nupaduda mine laukini ngakhtang ingbiramo hairamaga tholai tholakpada athapa mapamcha amasu machanupi birthday gi lerami moina su birthday wish tawri thanks hairaga nogi birthday nimise engondagi hena nungaiba birthday ama oyu hairamaga wish pau tawbiramdana tholai mapaduna moida machanupi gi wangangdugi sorry hairaga wish tawbirami tholakpada gift kadai hangai mapaduna atangba car Porsche do thillaga sida leire handak anawa thopa car Porsche Cayenne SUV ni harami mapaduna car dugi maramda machanupi do haraunaba hairami adubo amukasu de car se amubani aina pamde angangbagi Porsche ni hari mapaduna hani moida angangbagi leiti aduini adu orasu anawa atangba afaba car ni sifo haraudabra hangami machanupi duna de aidi kai haraujuno aina pamba color su amata puraktina hairaga yamukhal nungaitabagi mongda ulami mapaduna hani idea ama lere car se angangba machugi napase chayol ama mukti changni nangna pamjaba angangba car do oirani harami machanupi duna date engasi kegi angangba dress setlaga laino khangdro nimise egi special oibagi angangba ngakta oheningbagini aduga photo yam kapkadaba su leri aduda angangba ngakta oheningbaini Instagram da haptuni hojiti aina seliba pirosiga machu somda chanadre aduna aige plan se loina kaire photo su kapoga thagalaroi hari mapaduna adudi amuwa pirol amu setlaga photo ado kapase hari
machanupi date nang ahanbada cake ta sohele aduga mobile phone da mu sohele hojina car da so mu sohele aigi maru oiba numisida loina sohele aigi bichu thugai bire nangse khwadei phataba mapani hairaga ma uber kauraga chatlanina restaurant da magi jersey le hobodo lowo changki mapado wakhal nungaitana le howi jersey lobada ngasagi mapamsa birthday ni haibado cake machama puthorokpado urami cake pi asu yam harau nungaina nokfe tawraga cake ado ka ami mapaduna machanupi da ai cake ase achawa mapumdo loba ngamdre aduga cake se chocolate kini nangna pamjaba strawberry gido loba ngamdre saunu sorry hairami machanupi duna date yare he lepo masi phangibasi laibak yam pharabani hairaga thank you date haidai machet ama charaga yengmada yam hawe date hairaga date nangsu charaga yengo haidai madu charaga mapaduna ai nangi gift kawrena khanganu hairaga gift puthorei gift to yengdringeda machanupi duna date aina birthday gi gift amata lobi ganu hairaga haidai mapaduna gift se yam chawdi nate ai thabak tai to aba matungda paisa khara wakhre adubo birthday gift amadi pining bagini khumi machanupi duna chaksiga cake sina yarabani paisa do khara saving tawgadabani hari magisu gift to phone orami mapaduna iphone di loba ngamdre sauno harami machaduna kaino haise aigi phone ama parisina aigi di laibak yam pharabani ama muk lore sidi yam piman kre heman kre phone se loksalona mapada amuk pirami mapaduna nangi gift ne hairaga pirami aduga ahenba kaya ama piba ngamdrena mapado wakhal nungai jaramdi machanupi duna date na pirise yam yame aduga aise laibak yam pharabani sida mi kaya ama birthday nimita karimata phangdabasu leiribani date nangse malem sida khwadai phaba mapani aije nangi nachane haibda laibak yam phai chawthokningai ni harami aduga harau cake to charami masagi machanupi amado madu tabada mana tawkiba singdo yam ningamakti aduga mapagi manakta chalami mapaduna machanupi do harau janaba angangba machugi karna podo khathuna yanaba haina khrabani hari machanupi duna date naptrasu yani napuranu harami mapaduna hani ai nangna red pamado khangdabani yam soikre I am sorry harami machaduna date na sorry haidonate aina soibani date ayam lan khare sorry harami mapado machanupi duna adumaina harakodo inganga ami kamaina adu wakhaldo la ibanona machanupi duda hangami machanupi duna date ai hojik gyan tare date na pibi riba mayamse ai haraugadabani laibak yam phabani mi sufang phangdaba kaya amasu leiribani ai yam soikhre ai bu ngakpi ba ngamgodra date hai apaduna kaidobai ngakpiroi tuno hairaga makhoni yanarami aduga iphone se kamain tawba hangbada iphone dugi idea ama lei hairaga manungda changami aduga ngasai magi mataudugi mapam chaduda sorry ai ngasai do noidasu wish piramdre yam soikhre hairaga iphone ado machanupi duda pirami nupi duna asengbro harai asengbaini loksalo harami adubu nupi duna mapana piba phone do pame aduna yare hairaga iphone do loromde adudi khoigi strawberry cake se puna chamina se haibada moisu yari aduga machanupi duna mapado moi mamangda mase aigi date ni mazu malem sida khwadei phaba date amani harami aduga makhoi mari do birthday harau nungaina nongnoktana birthday celebration pangthoki masi video sina harise khoigi lairibado maduda penthou leitaba kaya amana khoina pamdena khalibado moidadi amukta oiba phangadi khalibani penthokpana khwadei phabani masigi video sigi arthasi yengliba mayamnasu hena khanglamgani khali hingni ngaisida warau purau thamdabi harau nungaina leminasi loifau miyang tabibagi mayambu hainingai leitana thagachari soikiba yawarsu comment section da haijaraknaba haijari sumba video kaya ama thagacharake aigi video asibu like amadi subscribe taunaba ningsingjari thank you